थादौ ट्राइब काउंसिलना थादौ इनपी मणिपुर की महूत सिंबा यारोई चुराचानपुर अमसुंग कांगपोक्पी फाउंडरिबा लंबी सेंबगा मरी लैनना यूएनसी की प्रेसिडेंट एड्रेस तौबा लेटर अमा थादौ ट्राइब काउंसिल जीएसक्यू कौबा लुप अमना मीडियादा फोंदोखिबा वाफम अदु थादौ कम्युनिटी सिंगी ओइबा वाफम नत्ते हाइना थादौ इनपी मणिपुरना थादोरकपा चेरोल अमना हाइरे चेरोल असिना मखा ताना हाइरिबना थादौ ट्राइब काउंसिल जीएसक्यू असि थादौ ट्राइब सिंगी महूत सिलिबा थादौ इनपी मणिपुरना सखंगबा तौदे अमसुंग थादौ इनपी मणिपुरदा एफिलिएट तौबा लुप अमसु नत्ते हाइरिबा ऑर्गेनाइजेशन असि एजुकेशन एस डिपार्टमेंट की मखादा ओजा ओइबा टीएस लेटखोसै हाउकिप कौबा मियोय अमना सेंबा सुडो एंटाइटी ग्रुप अमने लेटखोसै हाउकिप हाइरिबा मियोय असि कुकी रियूनिफिकेशन फोरम वर्ल्ड कुकी जो इंटेलेक्चुअल मथौ तौद्रबा कुकी चिप एसोसिएशन मणिपुरना चिंगबा अनरिकॉग्नाइज ओइबा फोरम कयागा लोइनबा मिसक अमने थादौ इनपी मणिपुर की माइकैदगी थादौ ट्राइब काउंसिल जीएसक्यू की चेरोल याउरिबा वाफमसिंग अदु अकनबा मवोंगदा कंडेम तौवे थादौ की लम अमसुंग आइडेंटिटी असे कुकी टेरिटोरीदा पुनसिनबा वाफम यानिंगदे थौओंग असे थादौ सिंगी तसेंग तसेंगना लेरिबा इथनिक कल्चरल अमसुंग लैंग्विस्टिक आइडेंटिटी असे मांगनबा होनबने मरम अदुना हाउकिप कुंबा लनाई मियोय कयाना नमथाक ओइबा मवोंगदा सथरिबा प्रोपेगेंडा सिंग असिदा थाजदनबसु अपील तौरकले कुकी सिंगी थौओंग यानिंगदबा फोंदोक्तुना नागाना खोंजंग चंगसिनख्रे लमदम असगी नागा फुरुपना तारिबा मफमसिंगदा कुकी फुरुपकी मियोइसिंग चंगhandabagi खोंजंग चंगसिनबा हौखरे लमदम असगी नागा की तोंगान तोंगानबा मफमसिंगदा खोंजंग असि मपुंग फाना सौगतकनी हाइनसु लाउथोंगनरख्रे नागा फुरुपसिंगना तारिबा लमदम सिंगदा कुकी सिंगना जर्मन अमदी टाइगर रोड सेमजिलकपा सुगी केम थमजिलकनबा होनरकपा अमदी पोपी सिंग थाजिलकपगी मायोक्ता फुट हिल्स नागा कोऑर्डिनेटिंग कमिटीना नागा सिंगना ताबा मफमसिंगदा कुकी सिंग चंगबा थिंगबगी खोंजंग चंगसिनबा हौखरे कमिटी असिना ngarang ahingdagi chatharagliba matam kaktaba khongjang asibu sawatladuna nagasing tongan tongan ba khulsing fauduna chatliba lambi singda miyam sing thoroktuna kuki furupki miyoi amata chatlandaba haukhre nakala maromda changsiliba khongjang asigi manungda pamdaba thokdok sing thoroktana bagidamak security singi maikeidagi su akanba mawongda section thawrang sing laukhatle panba yabade ngasidagi changsinba horiba khongjang asi Tamenglong None Kangpokpi amadi Senapati district ki tongan tongan ba maphamda taba naga furupki lupsing nasu sawgatkani hainasu laukthokhiba laikhrabane Licypriya Foundation na Maheiroi taraga taruk medical amasung engineering tamnaba Khankhre Licypriya Foundation New Delhi na Kanglup ki irang mayok na duna tongan tongan ba relief camp da leiriba Maheiroi taruk below poverty line amasung ST dagi yauna punna Maheiroi taraga taruk Bhubaneswar da laiba high tech medical college amasung hospital yauna Karnataka Institute of Science and Technology da medical amasung engineering tamnaba selection taukhre haina pawamana haire pawasina makhata na hairivana relief camp da laiba Maheiroi singi maraktagi selection taukhiba sing aduna BSc optometry da Kamla yumnam amasung Olivia yumnam ne BSc anesthesia technology da Priyanka yumnam amasung Angom nanauba ne BSc Operation Theater Technology da Saityanandi Khangembam ne course asi mathang sinna chahi ahum amasung mari ne atai sing aduna BTech CSA BTech Civil amasung GNM ne relief camp dagi Maheiroi thoksom Soniana BSc Emergency Medicine Technology tamgadava ne adubu haujik maki waina waiting list laidi haina pawasina haire retired senior IPS officer Sonamani Leikhidre matam kuina Nagaland lainga ki senior IPS officer oina thaupuramban thangmaiban hizam dewan laikai da laiba posangbam Sonamani chahi marfugo humdoi masagi anaba mana maram oiduna ngasi nungthil pung 3:30 kunthra taba matamda langol da laiba siza hospital da Leikhidre mahangna Leikhidaba asida tongan tongan ba miyoi kayana nungai taba phongdorokle Sonamani masagi anaba mana maram oiduna operation na chingba pangthoklaba matungda hospital da makhata na laikana duna lairakhiba adubu masagi phibam phachilaktabadagi ngasi nungthil ikhang khangawdana Leikhidabane Leikhidra sigi loinabi masanupi ani amadi masanupa ama manaunupa ama lehaude Leikhidra sina Nagaland Police ki senior SP IPS officer ama oina fam purambadagi thabaktagi potharaba matungda socio political commentator ama oina lamdam asigi TV channel singi ipau nainabagi thauramda saruk yaduna matam gi oiba laibaki isu kayada masagi oiba comment piduna saruk yarakhibane mahangna hinglinge matamda Manipur gi apunba saktam kaidanaba Manipur da punna laiminariba furup kanglup sing nungsi janana laiminanaba achauba thodang laurakhiba miyoi ne Leikhidre basina Nagaland senior SP oina thaupuringai matamda Nagaland da lairiba lamdam asigi maitai singi oiba phibam phagatnaba singthaningai oiba thodang kayasu lauramba misak ne